Ngasi ANGANBADA AYUK sarukta Indo-Myanmar border pillar number 38 manakta leiba Kamjong district amadi Kavo Valley anigi tainaba mafam amada Kuki National Army Verma KNAV amadi Indian Army anina pullaga afaba makhaki Khutlai sizinaduna Manipur gi lalholup singi mathakta akanba maong attack Thoknakhre hari nakal anigi Marakta Khut Thoknakhre aduda KNAV gi miyoi mari sire loinana makoina sizinaramba khusu khulai kaya ama Manipur gi lalhoba singna lawrakre haina source amana hairi paugi report amagi matung inna ngasi ayuk anganba pung ani makhairom taba matamda KNAB lalhoba sing aduna maming leraba lona thingkraba Manipur gi lalholuf ani habadi PLA amadi KYKLY ani gi mathakda maikai ahumdagi attack jatharaki maduda nakal ani makta asok apan kaya yaunaki hari thodok thokfam manaktagi fangba thajaba yaba pau amagi matung inna KNAB gi miyoi mari sire khulai Tara humdoina Manipur gi lalhoba sing aduna Mulhoure hari adumakpu atopa paugi source amagi matung innadi KNAB gi miyoi tara rom siram lagani haina thajanari Manipur gi lalhoba singi maikeida miyoi mari asokapan nangki adubu yamna thina sokpadi nate hari